CM Silu haiba demand handoktri fauba Youth of Manipur ga makata na wari saba yauroi Minister Susindro. Youth of Manipur sagaloi amade makhoi gi khongjang da Chief Minister sinbagi wafam laklabade wari sanaba yauroi haina CAFN PD Minister L Susindro na phongdokre. Ngarang New Delhi da Minister MLA singa loina na pangthokiba Youth of Manipur gi khananai na bada saruk yaruraba matung ngasi Imphal da thunglakiba Minister Susindro na mathaki wafam asi phongdokibane. Mahakna thunglabaga Imphal gi airport ta paumi singa unabada Minister Susindro na hai haujik Manipur da oiri batangdu laita da phiba masida Chief Minister sinbai base President rule lakna bachebau thabaga chapma nai political party khudingmak tongan ba wakhalon lainari basinga se thadoklaga regional party ama semnaba Youth of Manipur na hairagli ba wafam asimaksu PR lakna bagi maram amani haike mahakna makha taraduna tangdu laita ba punsida Manipur bu hanjilan bai base Manipur lainga ki apamba nei miyam gi hulkhangna khongthang kaya laukhalingai ngasi hayeng hekta hanagi punsirol da hanjilhalakadawani haiba akan bo wafam thamaning de MLA Minister singna makhoibu Delhi gi Manipur baban da laina ba haibada mateng lauroi haina yakhide Delhi da leriba Delhi Maitai Coordinating Committee na haiba wa fauba ta de haiba wafam lakli haina su Minister na phongdokhe Pumnamak asigi wana tainabada MLA Minister singna hanna yengbidi haina Youth of Manipur na sandokpa laibak thivane naha oiringaidagi hauna oida bangangbagi hainabi thamkhrabade tunglam chapta afaba khunai oirakani haina laude MLA Minister singda unparliamentary oiba akanba wangang sangang sizinaba tahwaningde Manipur gi naha singde mihut ama oina sawgatli adubo Delhi da leriba Youth of Manipur gi naha singde sawgatloi haina so Minister L Susindro na makata na phongdokhe mahakna makha taraduna Delhi da leriba Minister MLA singasi tumbaga chabaga tawduna nungaina leithokpa natte irang asigi waroisin purangnaba magi angamba thakta center gi luchingba kaya unariba nei ngarang pung mari rom chupna Youth of Manipur gi mihut singa wari sakhi baduda naha sing onsilaktuna khud thage tawkhiba mawong laibak thiba nei madugi CCTV camera ge footage lay miyamna yengba yagani haike Delhi da lakliba Youth of Manipur ge khongjang loi sing ase karamba political party na natraga karamba lupna sawgatpano haibade khangba ngamdri adubo chingnabadi leire haina su Minister Susindro na paumi sing da phongdokhe CM sindokna ba demand hando o Youth of Manipur na CM sindokna ba demand tawriba se haujik sathariba lana sigi mayon amada chatkhiba yabana demand si khudakta handokpi yu haina Youths for Change haingang na phongdorokle Imphal East ki luwang sangbam da leiba NIDSU ground da Youth of Change haingang na sinduna leiba ki rang asigi matang da pangthokiba haingang esigi miyam gi mifam amaga mari leinana paumi singa unabada Youth of Change ki president Senjam Inau tombana mathaki wafam asi phongdokladuna mahakna hai haujik state asida thokliba lan asida kanagumba miyoi kharana haingang esigi miyoi sing yaudabagi mawongda phongdokpa aranba nei Manipur gi apunbagi saktam ngakpada haingang esigi miyamna su laufam thokpa thodang adu lauduna lakle haujik leiba ki luraba matam asida Youth of Manipur na tawriba demand sing asisu yamna maram chadaba amade Kuki singi demand bu nakoina na sawgatpa oina thoe maram asina asigumba demand asi khudakta handoktuna thogliba lan asi waroisin purangnaba amata oina hotnamina se loina na haingang esegi area da ngasidagi hauduna thogliba lan asigi waroisin ama laktringaida political ga mari leinaba mifam amata tawba yaroi haike paumi singa unaba du da saruk yakhiba Youth of Change ki member L Poirehan bana haujik leibak asida thogliba kuki amade mitai gi lan asi matam kuirakpadage lan asigi haurakpham kaubagi mawong ama lakba se yamna laibak thibane maruaina laibaki asuk luraba matam asida kanagumba kharana political gi khudong chaba launa ba honabage mami manba thawong sing ase makhata na tawbigan waike